Senterna lupa chamanga amasung lishing ama chatpi chana hankidabagi khongthangbo MPCC amasung BJP Manipuri na thagatpa phongtorokli. Lupa chamanga amadi lishing chatpi not sing chatnara roi haina lauthokraba tungda ngasi Manipur gi kaichel singda chawno khudong chadaba mayok. Menaka Gandhi yauna Union Minister ahum hayeng Imphal da thunglanagari. October Kuntra the Sericulture Department gi Inspector Launaba Pangthokiba aiba changyang adu chatnararoi haina department na sina laupokre. Amasung lamdam asida pangjaba hidak oina sizinaba yaba pambi singbu ningtina sizinanabagi matam oire haina Chief Secretary Navakishore na phonglokoi. Membukurum zari dom yang bir se Impact News ni Prime Time Manipuri News Bulletin dai kaidam jantasina hoje pungja si faub ki murba pauk sing mem pizari. Manipur Pradesh Congress Committee ki President T.N. Hawkipna Reserve Bank of India na lupa chamanga chapi amasung lishing chapi thingzin khibaki khongthang asi laibak ki oina interest ta laurakpa firep ama oiba maramna taramna okpada akiba laite haina phongdokre adumapu khongthang asi khudakta laurakpa khongthang ama oiba maramna mioi kharada awaba khodong chadaba khara mayokna hanba yai haina ngasi Impact News ka akhananaba unaba amada T.N. Hawkipna makhatana phongdoki. Terrorist kambuna different way the black money si hoarding tawre haibagi hazabat leiba mali adudi national security concern ena ekhoi di khang ngarwai from time to time asi gumba city pangkai kai dabrhai na khali government amasung majority Indian family mayam di deposit to ningai phawba to o leisu leiroi aduga exchange to ningai phawba kaya leiroi day to day gi management gi damak cheng cha ki thau thum gi ngasi mak te mi kaya noma inconvenient di oigani ekhoi mi khara gi inconvenient oye haina national policy government of India RBI gi adugumba national interest to posing du di ekhoi MPCC na su welcome to pam thoi BJP Manipur Pradesh ki President Khetramayum Bhavanandana Prime Minister Narendra Modi na laurokliba khongthang asida thagatpa phongdokpaga loinana saugatpa wahi phongdorki mahangna haikibada aron athup yauduna tasengna khusumalna sen tanjaba mioif singi damaktadi damakta India government na laurokliba khongthang asina thoina akaiba pigani thazade haina phongdoki mikhalga mari leinana ngasi Imphal da thunglakiba BJP Northeast ki in charge ki thau puriba Prahlad Singh Patel na miram da leiriba India gi black money halakpagi mahut pungmang mangkargani haiki yamna luba ek mi amana hekta lobang amdaba adugumba political decision amani adamasina ngasai gi terrorist sing na sinaramba khoi black money mayam disu Mojik Madugi Kanosu Tingre, the Maruina Manangang Yampazaba Mahagi, seeing the Tanba Masagi Maranagi Pesadudi, Karinda Mangoi, Loinamaxin of Yagni Hagre, Adamasi Yampazaba, Akigi Prime Minister Gadum decision. मोदी जी जैसा व्यक्तित्व ही इस फैसले को ले सकता था आज़ाद भारत के बाद में ये सबसे बड़ा फैसला है और मुझे लगता है कि जितना काला धन है वो वापस नहीं आएगा खत्म हो जाएगा Chamanga amasung lishing chatpi chatnaba thingzin khiba si BJP na luchingba NDA government ki machinga khutka chap manana thabak tawba adu utpani haina Wangkai Assembly constituency gi hanagi MLA Yungkham Iravat na phongdorokli ngasi khurai ahongai da leiba Iravat ki yumda pawmi singa unaba mada Prime Minister Narendra Modi na laurkliba firep adubu sogotpa phongdoki handak BJP government na laurkliba khongthang asina leiba asigi miyam da khudong chadaba khara mayok na hanba yai adumoinamak khongthang asina India ka yumlon naba leibak singi marakta Chathariba terrorism ki thabak thoram sing laksinba ngambada natana India ki foreign policy chakhwat hanbada chawna mating oigani haina phongdoki Bharat ki Prime Minister Narendra Modi na lauthokri base lauthokri base hosi currency 500 notes so 1000 ase with immediate effect na ro na hosi no yai sidegi masing labu madam da magi
मेन पर्पस से करी नोदा करप्शन ब्लैक मनी असी थिंगना लेबन है करप्शन सिदा होजिकी लेरिबा पैसा सिंगसी इनकम टैक्स कादनबा मागी अकाउंट संगनबा अदि मागी मयुम मकई लेरिबा लो हिंगोल पुनु सिंजमता पिथोक्तेद्रा मासी करप्शन हाई करप्शन हेरो अनि मसे थिंगना लेबगी मरमामनेबा ngarang ahingdagi lupa chamanga chatpi amdi lishing chapi not sing chatnarare haina lauthokra batungda ngasi manipur gi kaithel singda mami chawna takhi pauna bazar da leiba showroom na chingba dukan achauba kharadadi thong sul lona ki amadi thong hangba dukan kharadadi hanagi chamanga amdi lishing chatpi gi not sing pot leibada lau haiba yana kide Central government na yamna thuna lokhalakpa khongthang asida thagatpa amadi apenba fawrabasu Paubasu Fongdoknaki Adubu, Kudakta North Sing Asi Chatnaroi, Hairakpadaki, Port Labor Lakliba Amadi, Port Yoliba Singi Marakta, Chamam Nabadi, Fauri. Thong lolise protest nate praja mayam da suddenly tawbada port labor lakpa matam da 500 amasung 1000 pura lakpa matam da port handokpa matam da akoi da paisa je hane prepare ta hoda banina paisa achoiba leitabnina adugi mayam do complaint mayam do khana chaina ba tholakadra haina khandana mayam na thong lon bane akoi na hangisi cham chapina akoi da natradi akoi accept togro na haiji port labor khotpa loina yana gu zonga chapido chanadre harbanina dukan da madugi exchange ama wabanina cham chapi oina puraga lakporagadi pot yonba khoi ju adum ngamme machi amarom da su phayena lawe black money gumba ga gumba ama laibagidi larba singda su phayena khala swap tawragadi pesa lowe ya chamanga chapi ga lishinga piti chalo ya haigra bane ba aidi swap machine lai pod adudagi swap tawraga pe pot lowe ya chama chapi poragadi A great decision has been taken by Mr. Modi. It is going to affect the Indian economy on a great scale. It is for the benefit of the common man. People are panicking, but there is no need to panic. Nakalamrom da Quarambal Kaithel gi ima market ta potfam phamlibi ima amana phongdorakpada mahaki oinadi pot yon bada lupa chamanga amdi lising chapi gi not sing asi lauri masigi not sing asi bank amada hector deposit tawraga anoma not lauba yabani na karisu mi painingai leite hairakli kanagumba mioi kharana laudaba adudi masa masa gi motni pot leiba lakpi nupi amana phongdok lambada mafam ayambada haidiba ariba not sing asi lau haiba yadabadagi pot leibada awaba nangli hairakli Masa aku ini mipane lagi ko, moi Desember thas bo yai hai bani na, aku itu canga se lobby kanak mama lauk dah mama tamda moi mang ne pakai pun nungai jadi na lauk raga aku biang dah hatun biang na, idea tu lauk je ba, mana lauk kira lauk raga tu mama apa mata re. Ai mau tu disi kaisu kai nota ungai lagi kalle di moi kisu mata mam di pili dana, sintok sinjingi, ado sede polai beda di am dah lauk ya dre. Puna basu ya haure. Oh, ai widi budi ya sigi problem je lagi dran asoi bangapur Ngasiki oinadi Manipur da leidiba bank sing amata transaction tawkhidre hayengdagi hauna hanagi ariba chamanga amadi lishing chapi gi not sing bank amadi post office sing da hanagum deposit tawba yarkani loina na anoba chamanga amadi lishing ani chapi gi denomination sing lauthokpa yargani haidi bank tigi sell lauthokpa gi limit ti nongmada lupa lishing tara natraga chayol amada lupa lishing kun bank amadi post office sing da Aadhaar card voter ration card passport natraga pan card pubiraga chamanga natraga lishing chapi not sing adu anoba not ta otok piba yagani haidi hayeng November gi tang tara dagi hauraga November gi tang kunga mari fawbugi oinadi nongmada lupa lishing mari khak onba yagani aduga November gi tang kunga manga dagi na kuntra fawbudana lupa lishing mari gi mathakta onba yagani haidi ATM dagi sell lauthokpana November tara dagi taraga nipan fawba nongmada lupa lishing ani lauthokpa yagani aduga November taraga mapan dagi nongmada lupa lishing mari fawba lauthokpa yagani haidi BJP na luchingba NDA government ki union minister kaya lamdamasida atat akham leitana lakpa leptri hayengsu tongan ba department gi union minister ahum tongan ba flight ta imphal da thunglarga dauri Union Agriculture and Farmers Welfare Minister Radha Mohan, Women's and Child Development ki Union Minister Maneka Sanjay Gandhi amasung Health and Family Welfare ki Union Minister Jagat Prakash Nadda hayeng
tongan flight ta Imphal da laklakani. Women and Child Development Minister Meneka Sanjay Gandhi na Imphal da thunglaba matung malom da pangthokadaba party gi mifam amada saruk yaraba matung Manipur government ki mari leinaba principal secretary amasung YCD gi secretary singa loinana all secretariat ki conference hall da review meeting pangthokadari mathangi numittana Anganwadi Center amadi child care institution singda chatuna yengsillam laba matung Imphal thadokigani hairi Health and Family Welfare ge Union Minister Jagat Prakash Nadda hayeng Imphal da thunglaba matung state government na sinba National Health Mission gi workshop amada saruk yaram laba matung da mathangi numitta Mikhal ga mari leinaba thauram kaya da saruk yagani loinana Radhamon hayeng Imphal East ki Harau Rauda RSS na sinba thauram amada saruk yagani hairi Mathang thagi tang kuntra da Sericulture Department gi inspect mamang thagi tang kuntra da Sericulture Department gi inspector laungnaba pangthokiba written test adu chanararoi haina department asigi principal secretary IASL Lakherna phangdorkli ngasi new secretariat labor principal secretary office chamber da paumi sing unaba amada principal secretary na haikibada aiba changyeng yaudana result haidokpada pass tawba yaure haina ning Nungtigi former pau chasing the Yaukiba Adugi Matung in a department inquiry ama chathaki. Inquiry Adugi Matung in a Handak Pangtokiba, Aiba Changyang Aduda, Aranba, Asoiba Kaya, Yaure Haiba Kangmangam Kibani Haidi. Marilainaba Minister Yauna, Haukiba Ningtokaba Numita Mifam Ama Pangtokuna Inspector Lobugi Aiba Changyang Adu, Chanadanaba Warep Laukre, Madugi Mahuta, Nasi Numit Humnigi Manunda Anobo Matam Ama Leptuna Amukana, Aiba Changyang Pangtolagani Haidi. Nangno Pangtoka Riba Changyang Asida, Hananari, Aiba Changyang Yaukiba, candidate Natana Anoba, candidate Amata Laura Roy, Hanagi Masamasaki and Midkat Adu, Pairaga, Tes Taba, Lakpa Yagani Haina Fungdroki. Recruitment for the Inspector of Agriculture. There were certain mistakes in the results, and immediately on the same day our Honorable Minister called the press meet, and he stated that it will be thoroughly investigated, and if anybody was found making the mistakes, appropriate action would be taken. So after finding out the mistake, we had a meeting with our Honorable Minister, and we have decided that that written test will be cancelled now. And we have issued an order also cancelling the written test. And we are going to hold a new test. And this new test will be for only those candidates who sat in the earlier test. Those who did not appear earlier, they would not be allowed to sit now. Manipur Biodiversity Board and Foundation for Revitalizations of Local Health Traditions FRLHT Bangalore na sinuna Conservation Assessment and Management Prioritization Camp Workshop among us Sanjentong the Labor Forest Headquarters the Pangtokre Toramaduda Chief Secretary O Nabakishore, Additional Chief Secretary WL Hanshing, Forest Department ki Principal Chief Conservator of Forest Manipur Biodiversity Board ki member secretary RLHT Bangalore ki advisor yauna Manipur ki mapandagi lakpa miyoi kyana sarukyaki thoramaduga mari leinana Chief Secretary O Nabakishore na haikibada Manipur asi mahausana piramba hidak langthak oina sizinaba yaba pambi kaya ama marang kaina fangli yamna tangna fangliba mana masing asi ningthina ngak senduna thamba haibasi mari leinaba authority amadi miyamgi apunba thaudang natrabadi ngamloi haiki Medicines made of the local medicinal plants tested by accredited labs to find out their beneficial effect as well as their side effects. We have to really propagate the message as well as enlighten the people, especially the entrepreneurs or the aggregators, giving them the ideas and assistance so that these medicinal plants are put to some economic use. Singzamai Police Station ki manung chanba Singzamai Mayeng Bamlai Kai da Laiba Ngari Dukan Amaga Stationery ki Dukan Amaga Mai na Tumna Chakre Adubu Manipur Fire Service ki Kangbu Amalaktu na Makatana Chak Kadabadagi Kanbangam Kre Hairi Tagdo Asi Ngasi Numit Yung Bamatung Minute Kuntra Rom Ta Bamatam da Tokibane Mai na Chakraba Dukan Asi Singzamai Oinam Tingel dagi oinam Dhananjoy atokming apui chahi nifuga mangagini tagdosida apui amadi mahaki loinabi oinam ongbi sukila chahi kuntraga taruk soktuna
Caesar Hospital da laikatnari loinana stationary dukan aduna singzamai wangma khetri laikai khangyembam Nandi Kumar chahi kundraga taruk suraba mioi amagini hairi dukan ani asida thamba potlam sing maina chakpada yaukre amaromda thokiba thogdok asi matau karamna thokibano haiba chapchana khangbangamdri Mai chakpada sokiba oinam ongbi sukila houses intensive care unit ICU da thamduna aruba fibam da Caesar Hospital da laikatnari mahaki hakchang cha da marfu hena maina chakle hairi nakalamrom da ngasi mai chakwa adu da sokiba oinam Dhananjoy atopming apui gi fibam khara fak lakli hairi nakalamrom da oinam ongbi sukila amadi oinam Dhananjoy gi fibam local MLA amadi Forest and Environment Minister Irengbam Hemo Chandra amadi BJP gi executive member oinam Roman Laktuna yangsin kre auzik fawig oina singzabai mayengbam leikai da ngasi chakiba mai adu da punna lupa lak tararongi malchang manglambaya na leiri hairi Ningai oiba mong da hostel gi ka da thori yanduna laikhidrabi aubi tek tagi sakila misi gi matang da mari leinaba authority na athuba matam da achumba langla langjen putoktuna miyam na chamam nariba si kokhan gadabani haina Manipur Muslim Welfare Organization gi chairol amana hairakli amarom da misi gi matang da senkiba JC na changsilakpa khongjang khuding da lup asina sawatkani haina su chairol asina makhatari Lakli November taradagi netragani thoi fawba Cow Regional Agricultural Fair English ni taragataruk taragatarate Central Agricultural University Imphal gi campus ta pangthok lagani haina university asina thadrok pachero lamana khanglakli Zirigi Lamba Soro Junior High School amasung Sorok Atingbi Government Aided High School gi oja amasung staff lawda CM School Managing Committee gi chairman amasung secretary gi quota da lawi haina mioi kharana ishilaga pau che kharada Fonglakliba si aranba wafamni haina School Managing Committee na fongdorkli ngasi Manipur Press Club ta paumi singa unaba mada Managing Committee gi secretary Maipak Sanana chief minister na mapung fana government ki school ama ohellagani haina mamang thagi tang kuntraga mathoi da lauthok lambani school asigi oja madi staff lawuda Managing Committee gi chairman na CM gi kwatani haiba wafam fongdoklaki haiba wafam adu chairman na haiki balaiti haina fongdorki karigumba fogi sayna ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯈꯔ ꯂꯧꯈꯤꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯇꯥ ꯑꯗꯒꯤꯗꯤ ꯆꯤꯌꯥꯔꯃꯦꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯀꯣꯇꯥꯅꯤ ꯀꯥꯏꯅ ꯍꯦꯗꯂꯥꯏꯟ ꯀꯥꯗ꯭ꯔꯒ ꯏꯔꯤꯕꯥꯛꯇꯒ ꯍꯥꯞꯄꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯔꯤ ꯂꯩꯅꯗꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯇꯥꯅꯤꯒ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ Haukiba November ahumda All Manipur Government Aided College Teachers Association Amgakta na pangthokiba paugi mifam amada laingak na Aided College tarukpu ahanba phase ki oina convention tawbina ba haijakiba du wafam adu thabak oina paikhat pirak tabana hana suspend tawkiba strike adu November 3 tagi makha chathare haina association asige chairol asina hairakli amarom da strike asina mahiroi singi academic atmosphere da akaiba lakpa khudingmak laingak na pugadam haina su chairol asina makhatari India Pumbada National Legal Service Day Pangtokpugo Manipur da su Pangtok Nakre Numidasi District Legal Service Authority Thawal na Sinduna Thawal Court Complex da Pangtoki Taramudu da Judicial Magistrate First Class Thawal District Bar Association gi lichingba amadi members sing senior amadi junior advocate sing amasung paralegal volunteer sing na sarkyaki District Legal Service Authority Thawal Nasinun Thawal Court Complex ta National Legal Service Day gi toram pangthokre haidi toramadu da First Class Judicial Magistrate Thawal Lamkholel Kipgen President Thawal District Bar Association Y Mahendra Masung Senior Advocate and Moduna Presidium Member oina saruyaki haina charol kangalakli Mikhal naksilakpaga loina na voters sing na mirep oigadaba sing da thazaba hantharakpa Mikhal da thawoi Yaurak asi Kuknaba campaign Chatharagani Haina BJP Manipur Pradesh ki executive member Nahakpam Indrajitna Fungdorkli. Ngasi Thambal Khong Saba Laikai da Laiba Mahaki Yumda Paumi Singu Unaba Mada Assembly Constituency asi ki hauze MLA Oiriba Sina Mikhal gi Matamda Hai Kiba Wafam Kaya ngasi Pauba Tabak Oina Onthorok Taba Maram na ngasi voter sing na Mirep Oining Basing da Thazadabagi Thawong asi Lakpani Hairi. Hairiba campaign asi Lakliba Tang Taragama Thoidagi Kyatrugao Assembly Constituency Pumbada Chathagani Hairi.
ai khetigaw ken de sengu chagat pa lup ka loina jaduna parja gi wakhalon yum na changduna khangtoga ngasi gi parja gi kari pami natra kari pamdi haibana chingba mochi khangaga parja gi apam makhalon da ai na thabak kra tawjagi abagi wakhalon da ngasi lei thokcharakpani hariba huji paliba congress sarkar ase adugi matik molakpa charakpa asidagini aduna maram aduna aina ngasi mayamda aina appeal tawjari huji lakadruba general election asida huji congress sarkar se maru phungna hutatlaga lamna huntokra matungda anouba sarkar ama laktuna khetigaw kendra sida tandu lektaba khetigaw kendra ama oila Lakadruba Assembly mi khalasigi mangwaina na BJP Pachoi Mandal gi nomugi oiba booth level meeting ama tera kaithel da leiba Gurumayum mandap ta pangthokre ngasigi thoramadu da saruk yakiba BJP in charge Manipur oiba MP Prahlad Singh Patel na India gi Prime Minister na hani gi lupa chamanga amasung lishing chapi seasonaba yahandana ba paikhalak leba khongthang asina leibak asida chawng ahongba aman lakpa ngamlakani hairi black money muthat na ba paikhalak leba khongthang asina corruption na yomlaba state asigi Congress government ta achauba para ama tambiragani haiki ngasigi thoramadu da BJP Manipur Pradesh ki president KSS Bhavananda amasung Pachoi Assembly constituency da BJP ki merep oigani haina chongthorakpada natana BJP core committee ki vice president oidiba Samrai Latpam Premananda su saryaki Lakli November Tragani Toy the National Students Union of India and Suina Sinduna Tongan ba category ani thokna ahan ba state level painting competition English ani Tragataru pangtok lagani haina union as get charola mana khagalakli Matang size the break amalausuge Manipuram di malangi tongan ba ipau singaluna na koi break the game tun hanjara ke impact news meeting ta don review Ningol Chakawuda Pengba Ngaton Chabi Hogdabro, Wabi Ruranu, Central Agricultural University Nasinba, North East Ki Kwaidagi Chauba Agri Fiarda, Manipuri Indigenous Peace, Mapungmari Paraba Pengba Amadingaton, Pangbiragani. Tang Taradagi Taranitoy Pauba. Mela Mapam. Central Agricultural University Iroishemba, Pengba KG Tarada KG Amagip, Ngaton KG Mangada KG Amagip. Puthok Chariba, S. Surchandra Pengba Farm, Hyangthang. Ozal, Pain Relief Ointment, Kwang Naba, Kok Chikpa, Tang Chikpa, Amadi, Kunaba Singbada, Sinaba Yarba, Ozal, Lips Up Group na Putok Saba, Ozal, Sinabiu. Politinesi makata pau singalone na break matung da mayamba mukana taram nokchari. Furup Marshal Lana Launa ba Maulana Yusuf Ahmad Kashmina Singchep Thare Haina BJP Manipur Pradesh Minority Morcha na Thasi ke Nipan da Fongba Pauche Singda Hablak Kiba Si Laibak Tibani Haina Maulana Yusuf Ahmad Kamina Fongdorkli ngasi Yaripok Changamda Bi da Pangthokpa Paumi Singa Unaba Mada Kasmina Hiramasigi Matangda Manipur Muslim Rastriya Manch na Islam amasung Quran gi ona tainabada ngang kiba thawongbu su yaning de amasung awai ukum tawba pamde haina mahakna phongdoki banbayai Maulana Yusuf Ahmad Kasmina BJP bu communal oiba party ni haina phongdoklubagi BJP Manipur Pradesh Minority Morcha na numit humni fawba gi manungda praman panthai piduna takadabani haina pauche singda phongdok kiba laikrabani hairi Masagi kananaba Senthok lambi tanbada murtad oiba haibi dhrama onthokpada singnaba leitraba kana gumba leiramba yai asagi proof mayam asida thajaba thamlagadi maha adu kari oirabage haibadudi masagi imam amadi mufti mana yaba mada hangbiro aduga awai khum ngasi de mohna ai tawge su khande tawsu tawroi haining ba haija sunu yagada mina yani yaroi do mina dum chatke gani aduna akhoi siraba matungda ma gi dhrama gi sanabi matungina mana pambadu da dum chatpai matungina mapu mahna dandi sira matungda phangan gani amaswa dunia de hingingai sangsara si leiringai su hingan gani haibasida loisenjaragi Democratic Student Alliance of Manipur ki President bu Police na Manipur University ki Irang amaga mari leina na fukibagi thogdokpu yaning da bafongdok tuna mahiroi lup asigi Thobal branch na wakan mifam chathakre wakan mifam adu branch asina sinduna Thobal wangmata bada leiba debi mandap ta chathakibani mifam loi sing aduna police ki thawong yaning de President fuba police sing suspend taw haina thaba placard sing siznaki
Haukiba October Kungamapanda Desangi President Angamba Yauna Lopasiki Tomi Mari Gimatakta Chatakiba Manipur Police ki Tamtiraba Chaifubu Social Youth Club Iro Majrao ki Cherolaman Mamong da Yaning the Bafung Loinana Taudosi Matanga Desam the Changsilapa Kongjang Kuding the club as in a Sokari Heidi. Thasaki Tang Tarukta Infal the Fongba Pau Chekara the Yusuf Kasmina Muslim Rashtriya Manch ki Matakta Fong Kiba Wafam Adugi Matanga condemned Top Wafam Kaya Fong Torkli Nasiba Prada Labor Manchasigi Office the Paumi Singa Unabama the Manchasigi Co Convener Muhammad Imran Shahana Haikibada Yusuf Kashmina Manchasibu Mutat Kadabani Haina Pongdokiba Wafam Adu unconstitutional Oibatanatana undemocratic Oiba Tawongni Kanglup Naiba Mui Karana Mikal Mayada Kudong Chabal Long Nabagidama Muslim Jatibu Lana Lamjing Naba Honariba Asi Ekoi Punamakna Ngalingai Matamda Bhab Tamina Hobana Tungda Apabo Oikani Haina Fondoki. Lumasing na Islam singi Samaj Thamoi Shokna Mahaki Wafam Adu undemocratic Havadi unsecularism Oibagi Wafam Condemn Thamoi Shokna condemn Tawi Lumasing na Islam singi Samajda Dharmagi authority Haiba Ekoshu Khangi Adubu Mahaki Warol Adu Di Dharmaga Mari Leinadaba Lanai Oiba Amadi Mahak Makna Ulma Singi Matakta Supreme Authority Oibagi Warols Ni Haina Lauroi Dabagi Maram Leite Muslim Rashtriya Manski Pandam Amadi Nungi Oiba Wakalon Nainaduna Tingbagi Mahuta Kangnaba Honaba Chungani Omunel Oiba Mioi Krana Raznidi Kudong Java Lonaba Election Gimatangi Shotoraba Muslim Kanglup Asibulana Lamzing Naba Honorak Pagi Tawongasi Akang Ahi Sing the Toraktuna Tingawana Pumnamaki Yaifavo Oigani Southern Hills the Kautruk Chande Haina Maita Youth Front Land Protection Committee Manipurna Thokpa Cherolamana Kanglakli Loinana Kuki Singi Ahenba Wafamna Southern Hills ki Mayokta Miam Lehen Ganu Haina Chaksalwa Maita Youth Front na Thamlakli. Sete Thopang Lupna Piba Tiam Ibo Chaubi National Award English in Taragataruki Oina Tripuragi Agartala Laiba Aiba Langol Jam Biramangol Singda Piragani Haina Lupasina Fongtorkli Manipuri Mapanda Laiba Manipuri Singna Manipuri Lol Sahitya Musung Culture Bu Chakot Hananaba Honeriba Mui Singda Award Asi Pibani Langol Jam Biramangol Sing Hauzik Manipuri Sahitya Parishat Tripuragi General Secretary Oiri Award Asida Lupaliching Taramusung Citation Ama Yauri. Nomogi Oiba voluntary blood donation came ngasi soibam lekai da leiba Babina Diagnostic Center ta pangtokre Diagnostic Center asi lingkhat ki bachahi kuntrago humdoi mapung farak pagamari leinana lem na dan tawgi came asi pangtokibani lem na EP bugi thoram adu State Health Society Manipur amadi Department of Immunohematology and Transfusion Medicines RIMS ka punna kusamna duna sinbani State Blood Cell National Health Mission Manipur gi State Nodal Officer Dr. L Tomcha Kumanna EP bugi kanabasingi matang da miyam da bhap tahan ki loinana Ramadada diagnostic ki miyo nifu henbana lem na EP ki. Panthoibi Housing Finance Company Limited ki Taruk Suba Branch Office among asi Sekmai Bazar da hangdok reng asi hangdok kiba Branch Office asina lamdamadung gi miyam da Credit Link Subsidy Scheme gi makhada housing loan gi kanabasing yauna atopa kanaba kaya piba hauragani haina PHFCL gi Chairman TH Hemo Singh na fongtorkli housing sale gi awon ba ama lakliba si yamna afaba khongthang amani amasung masina business ta karimata akaiba lairoi haina TH Hemo na makhataki. Film Forum Manipur na Sindana Mari Shuba Nongin Manipuri Music Video Festival English ni Taragataru Pangtokre konung mamangda laiba Manipuri State Film Development Society gi Auditorium da Pangtokiba Festival asida Lucky 7 Star Production gi banner makada puthokpa Tarakanu Yadraba Haina Mingtonba music album da Maru Oiba Saktam Langliba Manipuri film gi saknairaba actor Nirmal Kangjam the best actor takre haiba album asi Capitas na direction pibani. Fourth Nongin Music Video Festival 2016 the best actor gi manapang pasem harawe maramdi aina nangai kan honajaba ningjaba singdo mai pakpa achawa amane na dawi masi credit su ai goi site gi khoi gi teamwork oina pulap tawmina khiba back screen da lariba punamak crew members mayam punamak pu khoi amatoina lingen manana team oina tawmina pai credit ne su hainingi.
National level Kala Utshapta Saruk Yagadaba Manipur ki cultural troupe ama New Delhi ki tama ngasi Imphal thadokre Rashtriya Madhyamik Siksha Abhiyan Manipur Ramsa gi makok thongba official singna lamtha ki ba cultural troupe aduda Ibuton Sana Higher Secondary School Model High School Ukrul amasung Praja High School gi Mahairoi Kuntraga Mato Yauna Ramsa gi official ani New Delhi ki tama ngasi North AOC dagi khongsan ki bani Thas gi traga manga dagi traga nipan fawba chathagadaba utsap asida Manipur ki cultural troupe asina music, dance, amasung theatre ki lamda atopa state singa lamba tongnarugadori. Mitopne school uniform supply to hanba yaroi haine Kanglei Park Student Association among zong na lauthok kibagi matung ina Manipur da leiriba mahiloi sang singna masa gi school uniform adu lamdamasigi yelhomi singna mapu oiba industry unit singna supply to hangadabani amasung lakudriba anoba session mamang da thabak oina onthok taba tarabadi school sing adu gi administration block thong thingzingani haina mahiroi lubasigi cherol amana khangalakli amromda nupi mahiroi singna lamdamsigi yong da saba fanek na school uniform oina set pigadabani amasung Khungup amadi khong moza singde school gi maming logo na chingba thajinba yaroi hainasu cherol sina makhatarakli laikhidraba naurem iboyai ningsing thoronga mari leina All Manipur Wari Liba Association na tenta gi gunamani sarma gi mandapta Mahabharat Wari Liba ngarang dagi haukre anoba ahoba numitta oinam Tombal Singh amasung Tongbram Ningthemjau Singh na Mahabharat ki Wari Liba gi thoram asi lakliba November targa nithoi fawba chathagadori Housing Asinomagi Sanabagi Pauda, China ki Zianda Thasigi Tarukta Nipan Fawa Chatharakiba Nipan Suba Wushu Shanda World Cup English in Traga Tarukta Yankani Toy Kezi category da silver medal Fangkrabi Yairi Pok Top Chingthadagi Arjuna Awardee Yumnam Sanatoi Andro Assembly Constituency MLA T.S. Yankumar Okre Ngasi MLA Sigi Kangla Pata Labor Quarter da Pangtokiba Taramada Sanatoi gi Ahanba Coach Dr. Moirangtem Ibomcha Sanore Mayama the Assembly Constituency Sigi Miam Su Sarukyaki Taramada MLA Yankumar na Thoina Handak Amuk medal Lorapa Sida Nungaiba Amadi Harauba Fundoki. Houses Constable Oina Tabak Tauribi Sana Thoigi Damal MLA Sina Manipur ki Chief Minister da Haiduna Election Code of Conduct Lakchungi Mamang the promotion Pibina Bataksin Kani Haidi. Lamdam Masigi Amadi Manipur Prajagi Damak Amadi Bharat Prajagi Damak Kogi Mai Purapa Simona Tai Nasidi Maitegi Nupi Meamna Kogi Malemgi Sanamunga Kogi Ijat Amak Tambiduna Malemgi Nupi Singmarata Todo Hendona Kogi Mai Publicity Makta Isona Magitung in Bushizu Namai Papo Pirak Pisan the Nemes Minister Soy the Madu promotion Pigan and came to Putokan and Hibernate Simak She Kapsimagis Sumba Mai Papugi Yam Limjang Masu Medalas in Pangapusda Excited Hangaitana I Pondosi with modern court of conduct lacking Ida Cabinet Putopiraga Magi promotion Zipinava A Hizagan. Hanam among the World Championship, Asian Championship, amadi Asian Games, the medal Kiarak Lauro Krabi Sanatoi na Fongdoropada, Mahang Asum the medal Fanglactuna Halakpada, Mayam Changduna Mahapo, Harautayam, Opiba Sigidama, Tagat Pafundroki. Nasiyoboda aina leiriba achievement sidege hairagadi promotion pihaningi sanaminariba imanabising ai senior jing moina Arjun award phangraba aduga moidi promotion pira aina hojiboda pidana leibje aiju kitangdi nungaijade sarkar gi maikaidegi su pirni haibagi paw haibja duki matik nungaijai sina aibu pibiragadi hena aijagani na haijaningi aigi senior jing na loriba dumaina aiju 2015 da ai samaksu Arjun award lojeki adugi matungina aigi promotion je upgrade tobiyo na haijaning Highway Stars Union Taubal Thangjam Birachandra Maipakpi Memorial 21st Kunumathoirak Suba Winners Cup ki semi-final changkre Babina Healthcare and Hospitality Private Limited ki Sentang Makada All Manipur Football Association as Sinduna home and away basis ta Chatrak Liba Kunmathoi Suba Winners Cup asigi ngasi Kumalampak Artificial Turf Ground da Sanikiba Ahanba quarter final da home team Rising Athletic Union Lairik Bamlaikai gi Sanaroi Y Jugeshona Panjel ani aduga M Abungchana Chankiba Panjel ama yauna Puna Panjel ahum aduga away team Highway Star Union Thawal gi Panjel ani aduna L Romes amadi S Robinson ani na Panjel amam chanki Winners Cup asigi chatna pathap ki matung ina away team amana home team amagi mayokta chanba Panjel aduna home team amana away team amada chanba Panjel adudagi point ama henna Fangbana Maram Oraga match asi away team Highway Star Union Thawal na
mai paktuna semi final changba ngam hai Mari Suba North East Open Lawn Tennis Tournament ngasidagi lamfel pata laiba Officers Club ki Deco Terp ta pangthokpa haukre ngasi tournament isigi Men's Open gi ahanba round da Nagaland gi Sanroy Vilashir Khate Madba Phaumi amadi Vitsizol Assam gi Sanroy Arunansu Borthakur amasung Sidha Deka Manipur gi Luching Lukam and Premjit amadi Backer Mai Pakpangam Kibagaloina Mizoram gi Rameng Mawai Haidiba Sanore Sisu ani super round changbangam ki Manipur Tennis Association sinduna ngasidagi thas gi taraga humdoi fawba chathagada tournament asida Mizoram Nagaland Assam Tripura amadi Yumbu Manipur dagi Men's Open Singles ta Sanore Kuntragani toy amadi Ladies Open Singles tana Sanroy Tarana sarukyari Tramathoi Suba Manipur State League ki ngasi Kumalampak Artificial turf ta sanakiba league match sing da klasa kaino mai pakre tournament sigi ngasi sanakiba humpumanga suba league match ta Tidim Road Athletic Union Kwakaitel gi Sanaroi Somi Rongoina Panjil ama chankraba tungda anoba imagi mangal khabam laukhai gi Sanaroi and Pritam na Panjil adu handoktuna match asi Panjil amamam chanaduna draw chatki chathariba tournament sigi aroba league match adu dana klasa kaino gi Sanaroi Lalmintang Tauthang amadi Ajang Pu Kabui anina Panjil ani chanduna YPHU Lalambungbo Mighty Bangamki. Case Ingocha Singh Memorial Trust ki Center Makada All Manipur Football Association Sinduna Chatrak Liba State League asigi hayang Kumalam Park Man Stadium da Sanagada Bahanba knockout match amada FC Jalan Sadar Hills amadi North Imphal Sporting Association Thangwebal anina lamba tawnarkani. Taret Suba under 16 women's state level hockey tournament CEO Singzamai Wang Ma amadi the Idol Club Tera Kaitel ani mai pakre Manipur hockey na sinduna Kumalapang Astro Turf Hockey Stadium dangasi sanakiba nupi gi ahanba league match amada CEO Singzamai Wang Magi Sanaroi S Benny amadi KSA Sonia anina Panjil amamam chanduna Sai Guwahati bu Panjil ani sinu tamai tiba piki bagaloina ani shuba liktana the Idol Club Tera Kaitel gi Sanaroi CS Devika amasung Rosa anina Panjil amamam chanduna YCCIC konta alupu Panjil ani sinu tamai tiba piki Chatrak liba tournament gi under 16 men's gi amata ngairaba likta CEO Singzamai Wangmana amadi YCCC IC konta ahlup anina match ki apiba matamda Panjil ahum chanaduna match asi draw ki Manipur hockey na sinduna chatharak liba tournament sida nupagi team taret amadi nupigi team mangana saruk yaduna chatharak liba tournament sigi hayeng nupagi league match ani aduga nupigi league match ama sanarkani Arab the bulletin sigi headlines amuhana mayam thamsake Sentana lupa chamangam sung lishing ama chatpi chana hanki dabagi kongtang bu MPCC sung BJP Manipur na thagat ba pongtarokli lupa chamangam di lishing chapi North Sing chanararoi haina lauthokraba tungda ngasi Manipur ge Kaitel sing da chawng na khudong chadaba mayok na khare Menaka Gandhi yauna Union Minister ahum hayeng Imphal da thungaragani October Contra the Sericulture Department ki Inspector launaba pangthokiba written test adu chanararai haina department asina lauthokre Amasung lamdam asida fangjaba hidak oina sizinaba yaba pambi singbu ningtina sizinanabagi matam oire haina Chief Secretary Nabakishorna phongdokre